मिहाद से कोई जस्टिस वरक्तना अदुगुम्बा कल्प्रिट्सिंग अदो मतिक चाब दंडी पीदना वये निखिन चथदना अथुब मतमदा मखोइबु मतिक चाब दंडी पीबसे मणिपुर प्रदेश कांग्रेस कमिटी ने पामी श्री शेषम अब्दुल कदीर पाविदेक मयाई लेकाइदगी महाकसे मरोल थोपे मेंटली डिसऑर्डर ने असिगुम निपा से तांग तरा दगी मांगख्रगा ngasi ayuk ngasi tang tara taret mari angal bayukta hariba mi asisi na phange an sigumba yamna tamthiba mihat asigi damakta Manipur Pradesh Congress Committee na strongly condemn tawi pen da phongko I lonana imung manung ye awabada koina Manipur Pradesh Congress Committee na saru ya jari asigum laba marol su thokraba aduga mioi bagi gyal loksing yautraba mi amse kramaina maha sai hat pano haibasini Manipur Home Department se teli labs were habasdam mani mahaku mang khibaga missing report tawrangani tawribani adubu Home Department na proper action lawdabadigi ngasi asigumlaba numit 8 ni chupna hariba asiguma miwe se phangdadana leibani aduna punamakche Manipur Pradesh Congress Committee na pen dawa nuaitaba amadi manunggi awabada sarup yajaba loina Manipur Home Department ka aikoina thamjaribadi asigumba thabak ase matung amona tawbiganu matung amona tawhinganu sigumba thabak che mamang su karak thokre karak hana muk asagi thol chigadagi aibase koi tambangam daba adugba situation ma da koi Manipur si hotik dairi masina aikoi gi law and property aikoi praja miyam gi life amadi lan thumse kramaina nga kadori bano kramaina thamgadori bano haibase asobo wahang ama oiri masini hujik aikoi gi ithakda hujik koigi lairiba Home Department ki adugumlaba mityeng makhasida koi kramaina kayam koi hingidagi habse akoina thamjaningi base asigumba mihada se koigi justice waraktana adugumba culpritsing ado matik chaba dandi pidana waye ninkhina chathadana athu matamda makoibu matik chaba dandi pibase Manipur Pradesh Congress Committee na pami dimal taw aduna asigumba mihad asida saigi asum neglect tawna masigi negligence sum leiragadi ngasagi mathang ngasagi hanjal na makata bathol ko yabagi adugumba ngasagi maram ma koigini haibase Manipur Pradesh Congress Committee na khanjabani athu matamda makoida ngasagi matikchaba dandi piba aduga asumba porakpa laiba ngasi mak mai hodana yamna asoba issue mo oidana media da amadi miyam laipakta akoigi miyamgi oiba adumba laipak asidaida pung laita da ba wakal laita da balai base masi asigumba matikchaba dandi pidana makoibu atu matamda sagi makoida hangada badandi do hangal bidana yung manung amadi lairiba laipak prajapuna makse inga handana Shanti Purpada Home Department na so what thogam no view